India की Ngamkhei Manungda Myanmar na Nongthaktagi bom Thadakhre report. India की Lamkhei Manungda bom Thadarakpa Natte Myanmar Maikeidani AR. India amasung Myanmar gi lonabada Mizoram ge Champhai district ki Ngamkhei gi mafam kharada Myanmar military ne air strike chathaduna bom Thadakhre haina The Guardian dagi phangba report na haide. Report asigi matungina air strike adu Chin National Army CNA ge headquarter oidiba Camp Victoria haina khangnaba mafam aduda sathagi bane. Hairiba mafam asi Mizoram gi Ngamkhei ga yamna naknana leiba mafam amane. Hairiba CNA asi Myanmar da Democracy hanjanana balan horiba People's Defense Force PDF ki saruk ama oiribane. Mizoram gi Champhai district ki manungchana leiba Farkwal khulgi khunjasing agency asi da phongdorokpagi matungin na air strike adu da yamdrabada bom anirom de India gi Ngamkhei manungda tasilakhe adubo asoka pandi yaukhide hairiba wafam asimag Farkwal Village Council ki president na aseng bani haina phongdorokhe bom pokai baduna maram oiduna khunjasing mi painakhe loinana hogjeksu makata na air strike satharakhi gadra haina mi painari haire mahakna phongdorokpagi matungin na bom pokai baduna maram oiduna Myanmar amadi Mizoram gi lona Ngamkhei da leiba Duar Turel gi manak nakna khamba truck ama akaya toy nangkhe loidana Myanmar rom dagi khunja kayasu Mizoram da sensilakle makoi bu khunja sing na sangja phampi de air strike adu da yamdrabada fighter jet ahum amasung helicopter ani sizinaki haire nakal amarom da air strike adu India gi Maikei da lansilakwa leite adu bu Ngamkhei nakna Myanmar thangba Maikei da sathagi bani haina Assam Rifles na phongdorokle Assam Rifles ki makok thongba official amana PTI gi khutang da phongdorokpagi matungin na Indo Myanmar Ngamkhei nakna air strike sathaki haibasidi senglei mafam asida bom kaya marum pokhai khe haujik phawbagi oina makhata na kumna yengsinaba amade ground report sing laukhanaba magistrate amana lusingba security team ama thajin khre report sing adu phangbaga mathak thongba authority da pikhalagani haina Champhai ge deputy commissioner James Larlin chana phongdorokle amarom da Chin National Army gi Mizoram da leiba lusingba mana PTI da phongdorokpagi matungina air strike adu da nupi yauna miyoi manga sekhe loina miyoi taraga manga hena asokapan nangkhe adumoinamak Champhai gi DC na phongdorokpagi matungina de thongdok asida hogjik phawbagi oina India gi Maikei da misi mina amadi asokapan yaubagi report amata leite Myanmar gi Maikei da thokpa adu de makhoi gi leiwa ke internal issue oiba maramna khut thingjiluba yade haire ningsingba yabade Mizoram amasung Myanmar ani ase kilometer Samnga ga tara sangba Ngamkhei gi paringda lona duna leiribane loina na haukiba kumjali singani kunmathoi ge February thada Myanmar military junta na laingak fai khibadage Mizoram da miyoi lising kaya marum changja phamlok duna leiribane Anouba city ama Semgatnaba competition da Manipur su Yaogadouri PDA bu implementing agency oina hapna bawarep laukhre India laingaki Ministry of Housing and Urban Affairs Mohuana taraga mga suba finance commission ki senthang makhada laibak asida Anouba city mapan Semgatnaba pangthokadoriba state mayam gi competition da Manipur su Yaogadouri masigi damak planning and development authority Manipur bu implementing agency oina khankhre ngarang nungthil mahut minister yumnam khemchan na chair loduna all secretariat laiba office ki conference hall da pangthokiba miphamna Ministry of Housing and Urban Affairs na Anouba city mapan Semgatnaba state pumbagi oina competition ama pangthokadore Nauna Semgatnaba Anouba city ase smart city gi magun sianba city ama oigadoriba ne loinana laingang na senthang pidrabasu masana maromdom lepsaba ngamba city ama oihanaba honagadoriba duge matangda kupna khanakhre haire masigi competition asida saruk yanaba mapungoiba thauburel ama ohenba change ngarang pangthokiba mifam adu da PDA bu masigi thabak asigi thaubu oinabagi damak sinakhre nauna Semgatnaba city ase mapungoina Indo Burma lambi ga tainaba mafam amada Semgatnaba ne masigi damak tangai fadaba lam hectar yangkhai laingang na puthoknaba so ngarang gi mifam no warep laukhre haire nauna Semgatnaba city asigi maming gateway city haina mingthona basu mifam aduna lepnakhe pangthokadoriba competition asigi mari leinaba chesang sing thajin bagi aroiba matamase chaliba tha asigi kunda oigane city asina miyam de hena kana ba phanganba mawongda Semgatnaba ne thagaleba chesang sing adu ningthina yengsilaba matungda ministry na thabak asi paikhatpa yagani yaroi haibadu leblakadabani haina pawasina makhata na haire amaromda trade commerce and industry gi additional director S Daulat Khana khuyek piduna thokiba cherol amada ngarang mahut minister gi office chamber da pangthokiba mifam aduge makha chatharakpada taraga manga suba finance commission gi makha da India gi oina nauna city mapan Semgatnaba siga mari lainana PDA na lamdam asida leiriba hotel resort hospital trade organization
CII, shopping mall, school college, local hut, cultural activities, handloom and handicraft sector ga mari lainaba investors sing developers sing gi oiba mifam ama January 15 da kaukhre. Governor na assembly saman taukhre constitution gi article 174 clause 1 na piba power gi matungina governor la ganeshan na taragani thui suba Manipur legislative assembly gi ahum suba session mathang thagi ani gi ayupung 13 da phamna ba saman taukhre masigi matang da Raj Baban dagi serol ama thokre panba yabade tha asigi ahum da pangthoki ba lainga ki cabinet mifam na numit asida house ki ningtham mifam pham na ba warep laukiba nei Olympic Park ngasi miyam da khusinaraga nei tha asigi tarukta Union Home Minister Amit Shah na virtual inauguration tawramlaga sangai thelda leiba Manipur Olympic Park ngasi ayuk pung 10 taba matamda Chief Minister N Biren na miyam da formal oina khusinana ba madi Olympian sing okpagi thawram pangthokadaure thawram asida Yas Minister Govindas Konthawjamna President oina saruk yaga nei DMUTA ge mifam pangthoktuna warep mari laukhre DM University ki wathok marakta DM University Teachers Association ki mifam ama DM College of Arts ki auditorium da pangthokre DM University ge constituent college sing ge waja sing gi oiba mifam aduna laukiba warep sing adu ge manungda suspend tawduna lariba postgraduate teaching and pre PhD course amukan na hangdong na ba mari lena ba sing da taksin ba DMU bu mapung phaba university ama oihanbaga loina na mahiroi sing gi pifam thokpa scholarship pithok na ba taksin ba DMU gi tongan ba mafam sing da leiraba waja sing gi promotion pina ba demand tauba ma di makhata na demand sing asi phangdriba phauba amata oina lemina ba haibana chingba yaure NPSC na hayang Nagaland ban kaukhre center na Indo-Naga political issue asigi waroshin purangna ba hotna bagi mahutta thintharaga matam lawduna leire haina yaning da ba phongdoktuna Nagaland da leiba Naga civil society sing gi apunba apex body ama odiba Nagaland Public Action Committee NPSC na tongan ba tribal body sing amasung CSO sing khusam naraga tha sigi taraga marige ayuk pung taruk tagi nongthel pung ani phauba Nagaland sin bathung na ban kaukhre Nagaland gi tongan ba Naga tribe taraga marigi civil body sing Nagaland Tribal Council Nagaland Gaon Bura Federation CNTC ACAUT amade political party kaya na chahi asigi March thada pangthokpa yana leriba Nagaland Assembly mikhal mamangda Naga political issue gi waroshin purakadabani hai na davi tawduna lakhibane nakalamrom da NPSC na tha asigi taraga mari da kauriba total shutdown gi khongjang asida Nagaland da leriba tongan ba political party sing amasung loop kaya na sawgana ba warep laukhre tonthoi da best female actor gi mana Nongdol Mamikol gi banner makada Biswamitra na direction piba Manipuri film EY di Ripple da saruk yakhi bi saknai bi Manipuri actor Laisang Them tonthoi da Goa International Film Competition gi ani suba session the best female actor gi mana pirak le hai re hana su Global Independent Film Festival of India 2022 Kolkata da su best female actor gi mana phangkhra banai aroi bada tabiri bapum namak po thagat chare